ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯨ ꯈꯪꯍꯧꯗꯅ ꯇꯨꯝꯈꯤꯕꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯧꯔꯛꯂꯤ꯫ ꯏꯕꯨꯡ, ꯑꯩ ꯂꯥꯛꯑꯦ ꯏꯕꯨꯡ꯫ ꯍꯦꯟꯔꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯇꯥꯎ ꯑꯅꯤꯗ ꯌꯦꯡꯉꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯍꯧꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯥꯅ ꯀꯥꯡꯈꯟ ꯍꯩꯗꯣꯛꯈꯤꯕꯒ ꯑꯅꯤꯗꯨ ꯃꯃꯤꯠ ꯐꯠ ꯐꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯅ ꯌꯥꯝ ꯇꯞꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯆꯤꯔꯣꯟ ꯇꯧꯅꯩ꯫ ꯉꯥꯏꯈꯣ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗꯧ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯒꯅꯤ꯫ ꯑꯁꯤ ꯃꯤ ꯅꯠꯇꯦ, ꯁꯥ ꯑꯣꯏꯒꯅꯤ꯫ ꯃꯃꯩꯒꯁꯨ ꯂꯃꯨꯛ ꯁꯥꯡꯉꯤꯅꯦ꯫ ꯖꯣꯅꯤꯅ ꯐꯥꯁꯦ ꯑꯃꯨꯛꯇꯪ ꯐꯖꯅ, ꯑꯗꯨꯒ ꯃꯃꯩꯁꯦ ꯀꯛꯁꯦ꯫ ꯃꯤꯒꯤ ꯃꯃꯩꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯕꯅꯤ꯫ ꯌꯣꯜꯂꯒ ꯑꯩꯈꯣꯏꯅꯤ ꯐꯣꯔꯦꯟꯗ ꯀꯣꯏꯔꯨꯁꯦ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯑꯀꯤꯕ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ, ꯑꯗꯨꯕు ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯌꯥꯝ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯐꯣꯟꯒꯤ ꯂꯥꯏꯠꯇꯨ ꯑꯣꯟ ꯇꯧꯏ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯂꯥꯛꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯤꯕ꯭ꯔꯥ? ꯍꯣ ꯅꯣꯡꯗꯝꯕ! ꯍꯦꯟꯔꯤ ꯋꯥ ꯉꯥꯡꯕꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯝꯗꯩꯅꯣ ꯈꯪꯗꯦ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ? ꯍꯦꯟꯔꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯃꯝꯕ ꯑꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯊꯣꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝ ꯀꯟꯅꯗꯤ ꯂꯥꯎꯗ ꯃꯅꯤꯡꯒꯤ ꯋꯥꯄꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯤꯇ꯭ꯔꯨꯒꯤ ꯅꯥꯇꯣꯟꯗꯨ ꯑꯃꯨꯛꯁꯨ ꯈꯞ ꯈꯞ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯅꯥꯇꯣꯟꯗꯨꯅ ꯆꯣꯡꯂꯒ ꯄꯨꯗꯧꯔꯦ꯫ ꯇꯣꯡꯁꯥꯡꯅ ꯃꯊꯥ ꯊꯣꯔꯣ, ꯀꯩꯗꯧꯔꯦ? ꯄꯤꯇ꯭ꯔꯨ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯈꯞ ꯈꯞ ꯆꯣꯡꯉꯤꯗ ꯑꯩꯒꯤ ꯅꯥꯇꯣꯟꯁꯦ, ꯑꯊꯤꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯈꯪꯗꯔꯦ, ꯑꯃꯨꯛꯇꯪ ꯃꯁꯛꯇꯣ ꯈꯪꯂꯒꯦ, ꯈꯞ ꯈꯞ ꯆꯣꯡꯉꯤꯗ꯫ ꯌꯣꯁꯅꯥꯊꯣꯝꯕꯤꯅ ꯑꯃꯨꯛ ꯅꯥꯀꯟꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯞꯆꯤꯜꯂꯛꯏ ꯃꯆꯤꯟꯅ ꯈꯞ ꯈꯞ ꯆꯣꯡꯉꯤꯗ ꯅꯥꯇꯣꯟꯗꯣ ꯌꯣ꯫ ꯇꯣꯡꯁꯥꯡꯅ ꯅꯣꯏ ꯑꯅꯤꯁꯦ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤꯗꯨ ꯉꯥꯏꯔꯦ, ꯇꯜꯂꯤꯍꯦ꯫ ꯄꯤꯇ꯭ꯔꯨꯁꯨ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯂꯥꯛꯏꯕ ꯐꯥꯎꯔꯛꯏꯕ ꯃꯅꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤ꯫ ꯍꯦꯟꯔꯤꯗꯤ ꯋꯥꯈꯜꯗ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯕꯅ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯏ꯫ ꯃꯥ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯉꯝꯗꯦ꯫ ꯐꯠꯇꯕ ꯂꯥꯏꯇꯤꯟꯁꯤꯡꯁꯨ ꯑꯐꯕ ꯑꯁꯦꯡꯕ ꯃꯤꯗꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯦꯟꯅ ꯀꯤꯍꯟꯅꯤꯡꯕ ꯂꯛꯅꯅꯤꯡꯕ ꯐꯥꯎꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯦꯟꯔꯤꯒꯤ ꯇꯨꯡꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯁꯥꯎꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯍꯦꯟꯔꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯋꯥꯄꯜꯂꯣꯝꯗ ꯆꯨꯝꯅ ꯆꯠꯂꯝꯕꯗꯒꯤ ꯂꯝꯕꯤꯗ ꯎ ꯑꯃ ꯐꯩꯔꯒ ꯂꯩꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯤ ꯊꯤꯔꯒ ꯇꯥꯏ, ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯅꯨꯡ ꯑꯃꯗ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩ꯫ ꯄꯤꯇ꯭ꯔꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯅꯝ ꯀꯗꯨ ꯁꯨꯠ ꯅꯝꯃꯤ꯫ ꯃꯤꯒꯤ ꯁꯦꯀ꯭ꯔꯥꯛ ꯃꯌꯥꯗꯨꯗ ꯁꯨꯠ ꯅꯝꯂꯒ ꯃꯅꯝꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯇꯣꯡꯁꯥꯡ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯌꯥ, ꯆꯤꯟꯊꯤꯕ ꯅꯨꯄꯥꯗꯨꯅꯦ ꯁꯤꯗ ꯂꯩꯔꯦ, ꯉꯁꯤꯗꯤ ꯁꯦꯈꯥꯏꯔꯒ ꯆꯥꯊꯣꯛꯑꯁꯦ꯫ ꯄꯤꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯕꯨ ꯊꯠꯂꯒ ꯅꯠꯇꯦ ꯃꯗꯨ ꯌꯥꯔꯣꯏꯌꯦ, ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯇꯣꯡꯁꯥꯡꯅ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯌꯥꯔꯁꯦ ꯅꯪꯕꯣ꯫ ꯌꯣꯁꯅꯥꯊꯣꯝꯕꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯦꯟꯔꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ꯫ ꯍꯨꯔꯥꯟꯕ, ꯅꯝꯊꯥꯛꯇꯧꯕ, ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯩꯉꯣꯟꯗꯕꯨ! ꯄꯤꯇ꯭ꯔꯨꯅ ꯉꯥꯏꯈꯣꯁꯦ ꯑꯝꯇ, ꯃꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯁꯦ, ꯒ꯭ꯌꯥꯟ ꯃꯥꯡꯒ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯣ? ꯇꯣꯡꯁꯥꯡꯅ ꯏꯁ, ꯃꯤꯒꯤꯗꯤ ꯌꯥꯗꯦꯗꯅ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯄ ꯀꯥꯏꯁꯦ꯫ ꯑꯩꯒꯤꯗꯤ ꯗꯝꯆꯥꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯗꯝꯆꯥ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ? ꯌꯣꯁꯅꯥꯊꯣꯝꯕꯤꯅ ꯉꯥꯏꯈꯣꯁꯦ ꯑꯝꯇ, ꯑꯩꯒꯤ ꯑꯥꯏꯐꯣꯟꯗꯣ ꯑꯝꯇ ꯂꯧꯍꯧꯈꯤꯒꯦ꯫ ꯇꯣꯡꯁꯥꯡꯅ ꯍꯌꯦꯡ ꯍꯦꯛ ꯔꯤꯜ ꯅꯝꯍꯟꯗꯕꯗꯅꯦ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ, ꯌꯣꯁꯅꯥꯇꯣꯝꯕꯤꯒꯅꯦ ꯌꯣꯡ ꯁꯅꯥꯇꯣꯝꯕꯤ ꯑꯣꯜꯍꯟꯗꯣꯏꯅꯤ꯫ ꯄꯤꯇ꯭ꯔꯨꯅ ꯍꯦꯟꯔꯤꯕꯨ ꯆꯤꯡꯈꯠꯄꯤ ꯑꯗꯨꯒ ꯃꯇꯥ, ꯑꯁꯤꯕꯨ ꯄꯨꯈ꯭ꯔꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯊꯅꯝꯁꯤ ꯍꯥꯏꯔꯣ? ꯇꯣꯡꯁꯥꯡꯅ ꯍꯦꯔꯥ, ꯅꯪ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯅꯣ? ꯅꯪꯕꯨ ꯅꯨꯄꯥꯁꯤ ꯌꯥꯍꯣꯡ ꯏꯟꯍꯟꯒꯦ ꯍꯥꯏꯔꯣ? ꯄꯤꯇ꯭ꯔꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯈꯪꯗꯦ, ꯑꯩ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯏꯜꯍꯜꯂꯒꯦ ꯍꯦꯛꯇ, ꯅꯔꯛ ꯃꯣꯡꯁꯣꯡ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯈꯨꯗꯤꯡ ꯀꯣꯏꯄꯨ ꯄꯨꯒꯦ꯫ ꯇꯣꯡꯁꯥꯡꯅ ꯍꯦꯔꯥ, ꯌꯥꯝ ꯄꯛꯇꯦ,
ꯃꯤꯒꯤꯗꯒꯤ ꯀꯣꯄꯤ ꯇꯧꯅꯣ ꯅꯪꯒꯤꯗꯣ ꯌꯣꯁꯅꯥꯇꯣꯝꯕꯤꯁꯨ ꯀꯞꯈꯠꯂꯛꯏ ꯑꯩꯒꯤ ꯑꯥꯏꯐꯣꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯣꯏꯒꯤ ꯅꯔꯛ ꯃꯣꯡꯁꯣꯡꯗꯤ ꯈꯜꯂꯤꯉꯩꯗ ꯁꯣꯝꯗꯅ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯏꯄꯥ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯔꯥ ꯃꯥ ꯀꯥꯏꯗ ꯂꯩꯔꯝꯒꯅꯤꯅ ꯖꯦꯝꯁꯅ ꯍꯣꯏ ꯑꯗꯨꯅꯤ ꯈꯪꯗꯦ ꯃꯥꯁꯤ ꯀꯣꯛ ꯑꯃ ꯏꯁꯥ ꯁꯥꯟꯅꯩꯕꯨ ꯖꯣꯅꯤꯅ ꯃꯥꯅ ꯈꯜꯂꯤꯁꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯑꯁꯤꯅꯤ ꯃꯥꯒꯤꯁꯤꯕꯨ ꯃꯕꯨꯛ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯒꯤ ꯑꯅꯤꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯔꯛꯑꯝꯃꯤ ꯃꯅꯤꯡꯗꯨ ꯏꯆꯤꯛ ꯆꯤꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯏꯄꯥ ꯂꯩꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯖꯦꯝꯁꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯁꯦ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯊꯣꯛꯑꯝꯃꯗꯤ ꯐꯔꯛ ꯇꯥꯅꯤꯌꯦ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯑꯝꯃꯤ ꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯃꯒꯤ ꯌꯥꯝ ꯋꯥꯡꯅꯃꯛ ꯅꯠꯇꯕ ꯑꯃꯗ ꯃꯨꯁꯤꯟꯃꯨꯕ ꯑꯃ ꯅꯞꯄꯒ ꯂꯩꯕꯗꯨ ꯎꯔꯛꯑꯝꯃꯤ ꯖꯣꯅꯤ ꯃꯁꯥ ꯅꯤꯛꯅ ꯖꯦꯝꯁꯇ ꯈꯨꯅꯤꯡꯅ ꯍꯜꯂꯒ ꯏꯄꯥ ꯏꯄꯥ ꯖꯦꯝꯁ ꯌꯥꯝ ꯇꯞꯅ ꯑꯩꯁꯨ ꯎꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯂꯥꯏꯠꯇꯨ ꯇꯞꯅ ꯀꯥꯞꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯅꯪꯍꯧꯗꯦ ꯐꯠ ꯄꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯣꯡꯕꯣꯏ ꯇꯧꯗꯨꯅ ꯎ ꯑꯃꯗ ꯑꯃꯨꯛ ꯅꯞꯈꯤ ꯃꯥꯒꯤ ꯁꯥꯎꯝꯗꯨꯒ ꯀꯩꯒ ꯖꯦꯝꯁ ꯈꯣꯏꯒꯤ ꯃꯁꯥꯗ ꯑꯆꯣꯠꯄ ꯏꯁꯤꯡꯅ ꯀꯩꯅꯣ ꯈꯪꯗꯕ ꯗ꯭ꯔꯣꯞ ꯈꯔ ꯇꯥꯔꯛꯏ ꯑꯣꯏꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯖꯣꯅꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯑꯒ ꯃꯌꯨꯡ ꯍꯟꯖꯤꯟꯕ ꯀꯩꯅꯣꯝ ꯇꯧꯔꯤꯁꯤꯗꯤ ꯖꯦꯝꯁꯅ ꯃꯈꯨꯠꯅ ꯇꯩꯊꯣꯛꯑꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠꯇꯨꯅ ꯀꯥꯞꯄꯒ ꯌꯦꯡꯉꯤ ꯇꯥꯔꯛꯏꯕ ꯇꯩꯔꯝꯃꯤꯕ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯏ ꯑꯣꯏꯔꯝꯃꯤ ꯏꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯆꯦꯟꯅꯕ ꯇꯧꯔꯛꯏ ꯇꯟꯖꯥꯗꯨꯗ ꯍꯦꯟꯔꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯅꯤꯄꯥ ꯅꯤꯄꯥ ꯑꯩꯅꯦ ꯅꯣꯏ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯋꯥꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯆꯦꯟꯒꯦ ꯇꯧꯔꯝꯕꯗꯒꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗꯨ ꯍꯦꯟꯔꯤꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯌꯦꯡꯗꯈꯩ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯨ ꯃꯈꯥꯗ ꯇꯥꯔꯒ ꯍꯧꯒꯠꯄ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯧꯕ ꯇꯥꯗꯈꯩ ꯑꯅꯤꯁꯤꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯁꯦ ꯀꯔꯤ ꯂꯩꯔꯖꯥꯠꯅꯣꯅꯦ ꯑꯅꯤꯗꯨ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯒ ꯌꯦꯡꯉꯣ ꯑꯩ ꯁꯤꯔꯝꯃꯣꯏꯗ꯭ꯔꯕ ꯈꯤꯇꯪ ꯉꯥꯏꯌꯦ ꯖꯦꯝꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯔꯤꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯖꯣꯅꯤꯅ ꯌꯥꯔꯦ ꯀꯅꯥꯒꯤ ꯍꯦꯟꯔꯤꯅꯣ ꯍꯧꯖꯤꯛ ꯎꯔꯤꯕꯗꯣ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯁꯨ ꯁꯨꯝ ꯅꯪ ꯌꯦꯡꯂꯒ ꯂꯩꯒꯦ ꯈꯜꯂꯤꯔꯥ ꯃꯃꯩꯒ ꯄꯥꯜꯂꯤꯗꯣ ꯍꯧꯖꯤꯛꯀꯤ ꯃꯤ ꯆꯥꯕ ꯕꯨꯠ ꯑꯣꯏ ꯁꯥ ꯑꯣꯏ ꯇꯧꯕꯗꯣ ꯑꯣꯟꯗꯣꯏꯗꯧꯔꯝꯃꯤꯅꯤ ꯖꯦꯝꯁꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯦꯟꯔꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥ ꯁꯥꯔꯒ ꯑꯃ ꯂꯥꯛꯄꯁꯤꯅ ꯌꯥꯔꯣꯏ ꯃꯁꯤ ꯐꯥꯔꯒ ꯐꯖꯅ ꯑꯁꯦꯡꯕꯗꯣ ꯈꯪꯗꯣꯛꯁꯦ ꯑꯅꯤꯗꯨꯗꯤ ꯑꯆꯨꯝꯕꯅ ꯀꯔꯤ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯅ ꯏꯃꯥꯡꯗ ꯎꯔꯤꯕ ꯑꯁꯤꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯍꯦꯟꯔꯤꯗꯨ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯈꯤꯕꯒꯤ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯑꯗꯨꯗ ꯂꯩꯔꯝꯕ ꯕꯨꯠ ꯕ꯭ꯔꯤꯠꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯄꯤꯛꯇ꯭ꯔꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨ ꯎꯔꯛꯏ ꯑꯇꯩꯗ ꯐꯅ ꯀꯤꯔꯕꯁꯨ ꯄꯤꯛꯇ꯭ꯔꯨꯗꯗꯤ ꯃꯥ ꯀꯔꯤꯁꯨ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯍꯦꯟꯔꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯣꯔꯣ ꯄꯤꯛꯇ꯭ꯔꯨꯗꯨ ꯄꯤꯡ ꯂꯥꯎꯅ ꯁꯧꯒꯠꯂꯛꯏ ꯅꯄꯥ ꯀꯅꯥꯒꯤ ꯇꯣꯔꯣꯅꯣ ꯑꯩꯁꯦ ꯅꯣꯏꯅ ꯑꯩꯁꯤ ꯇꯣꯔꯣ ꯈꯔ ꯀꯧ ꯁꯝꯐꯥꯕꯤ ꯈꯔ ꯀꯧ ꯃꯤꯡꯒ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ ꯃꯥꯡꯍꯜꯂꯕ ꯍꯦꯟꯔꯤ ꯏꯊꯤ ꯀꯤꯔꯝ ꯇꯧꯔꯒ ꯑꯗꯨꯗꯤ ꯃꯆꯥ ꯀꯧꯒꯦ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯏꯀꯥꯏꯔꯛꯇꯧꯅ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯒ꯭ꯔꯛ ꯃꯅꯝꯗ ꯉꯥꯎꯔꯕꯤꯅꯤ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ ꯀꯔꯤ ꯑꯁꯦꯡꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯏꯀꯣ ꯄꯤꯛꯇ꯭ꯔꯨ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯇꯧꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯃꯣꯏ ꯑꯆꯧꯕꯒꯤ ꯁꯦꯒ꯭ꯔꯛ ꯃꯅꯝ ꯅꯝꯖꯒꯦ ꯑꯩꯕꯨ ꯁꯝꯐꯥꯕꯤꯅꯤ ꯈꯟꯅ ꯊꯥꯗꯣꯛꯄꯤꯅꯨ ꯍꯦꯟꯔꯤꯅ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯥꯀꯟꯗꯒꯤ ꯃꯌꯥ ꯆꯤꯛꯂꯒ ꯍꯥꯏ ꯆꯤꯟꯊꯤꯕ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯑꯩꯅ ꯉꯁꯤ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯔꯤꯚꯣꯜꯚꯔꯅ ꯀꯥꯞꯄꯒ ꯍꯥꯠꯀꯅꯤ ꯍꯦꯟꯔꯤ ꯄꯥꯈꯠꯅ ꯅꯠꯇꯦ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯅꯪꯒꯤ ꯑꯥꯏꯐꯣꯟꯗꯣ ꯑꯩ ꯄꯤꯒꯦ ꯁꯅꯥꯇꯣꯝꯕꯤꯗꯨ ꯁꯥꯎꯅ
ꯅꯪꯅ ꯄꯤꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯅꯪꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯣ ꯃꯆꯦꯠ ꯑꯃ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯍꯦꯟꯔꯤꯅ ꯑꯩ ꯍꯌꯦꯡ ꯁꯣꯔꯣꯛꯇ ꯁꯦꯜ ꯇꯥꯕ꯭ꯔ ꯌꯦꯡꯒꯦ ꯐꯪꯕꯒ ꯊꯤꯔꯛꯑꯒ ꯁꯣꯏꯗꯅ ꯄꯤꯒꯦ ꯇꯣꯡꯁꯥꯡꯅ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤꯃꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯌꯦꯡ ꯊꯦꯡꯅꯁꯦ ꯍꯦꯟꯔꯤꯅ ꯑꯗꯣ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨꯗꯅ ꯄꯤꯛꯇ꯭ꯔꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯅꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯃꯅꯤꯡ ꯊꯣꯡꯗꯨ ꯂꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯄꯥ ꯇꯥꯕ꯭ꯔꯣ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣ ꯑꯩ ꯍꯦꯟꯔꯤꯅꯦ ꯊꯣꯡ ꯍꯥꯡꯉꯣ ꯃꯅꯨꯡꯗꯅ ꯖꯣꯅꯤꯒ ꯖꯦꯝꯁꯀꯅ ꯃꯁꯥꯅ ꯍꯦꯟꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯍꯦꯟꯔꯤ ꯁꯥꯔꯒ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯣꯛꯁꯦ ꯐꯅ ꯀꯨꯏꯅ ꯀꯧꯔꯕ ꯐꯥꯎꯕ ꯍꯪꯂꯛꯇ꯭ꯔꯕꯗꯒꯤ ꯍꯦꯟꯔꯤ ꯃꯃꯥꯡꯊꯣꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯑꯕꯣ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣ ꯕꯥꯕꯥ ꯇꯥꯕ꯭ꯔꯣ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣ ꯀꯅꯥꯅꯁꯨ ꯍꯥꯡꯗꯕꯗꯒꯤ ꯍꯦꯟꯔꯤꯗꯨ ꯋꯥꯔꯛꯑꯕ ꯃꯥꯜꯂꯦ ꯊꯣꯡꯖꯤꯟꯒꯤ ꯀꯥꯆꯤꯟꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯅꯨꯡꯗꯅ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗꯕꯗꯒꯤ ꯖꯦꯝꯁꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯖꯣꯅꯤꯅ ꯃꯤ ꯆꯥꯕ ꯆꯠꯂꯝꯅꯤꯌꯦ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯨꯕꯨ ꯖꯦꯝꯁꯅ ꯊꯣꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯔꯥ ꯌꯥꯔꯦ ꯌꯦꯡꯉꯣꯏꯁꯦ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯃꯥꯏ ꯇꯧꯖꯔꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯃꯤꯠꯈꯨꯅ ꯌꯥꯍꯧꯔꯛꯄꯗ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯃꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯂꯩꯊꯣꯔꯛꯄꯗ ꯍꯦꯟꯔꯤꯗꯨ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯗ ꯀꯝꯗꯧꯅ ꯇꯨꯝꯂꯤꯕ ꯃꯄꯥꯟꯗ ꯃꯕꯣꯛꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯨ ꯑꯅꯤꯗꯨ ꯊꯣꯔꯛꯏ ꯖꯣꯅꯤꯅ ꯁꯤꯗꯒ ꯇꯨꯝꯂꯝꯃꯤꯅꯦ ꯍꯧꯗꯣꯛꯏꯁꯤꯀꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯦꯟꯔꯤꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯇꯥꯎ ꯑꯅꯤ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯑꯕꯣ ꯖꯦꯝꯁ ꯈꯣꯏꯗꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯆꯠꯈꯤꯕꯅꯤ ꯏꯕꯨꯡꯉꯣ ꯇꯨꯔꯦꯜꯔꯣꯝꯗ ꯍꯦꯟꯔꯤ ꯃꯕꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯅ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ ꯑꯅꯤꯗꯨꯅ ꯃꯆꯤꯟ ꯁꯦꯡꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯤꯅꯥꯏꯁꯥ ꯑꯩꯒ ꯍꯧꯗꯣꯛꯄꯤꯔꯝꯗꯦꯅꯦ ꯍꯥ ꯖꯣꯅꯤꯒ ꯖꯦꯝꯁꯀꯗꯨ ꯌꯦꯡꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯡꯉꯤꯗꯨ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯍꯦꯟꯔꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯅ ꯖꯦꯝꯁꯅ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯏ ꯆꯠꯀꯦ ꯍꯦꯟꯔꯤ ꯂꯠꯂꯠ ꯇꯧꯔꯒ ꯉꯔꯥꯡꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯥꯎꯋꯦ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯒꯦꯅꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯕ꯭ꯔꯁ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯉꯔꯥꯡꯗꯤ ꯑꯗꯨꯝ ꯆꯨꯅ ꯇꯧꯈꯤ ꯉꯁꯤꯅ ꯂꯩꯅ ꯇꯧꯗꯣꯏꯕ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯍꯪꯉꯣꯏ ꯂꯥꯕ ꯑꯁꯤ ꯃꯅꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯝꯇ ꯆꯥꯔꯒ ꯌꯦꯡꯉꯣ ꯌꯥꯊꯤ ꯊꯥꯡꯂꯤꯕ ꯅꯌꯥꯀꯗꯣ ꯌꯦꯡꯉꯨꯅꯦ ꯂꯣꯏꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯒꯗꯕꯅꯤ ꯃꯥꯅ ꯅꯣꯛꯅꯐꯨ ꯉꯥꯡꯉꯤꯕ ꯐꯥꯒꯤ ꯇꯧꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ ꯑꯅꯤꯗꯨ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯅꯣꯛꯄꯁꯨ ꯇꯧꯔꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯟꯗ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯑꯗꯨ ꯈꯛꯆꯤꯟꯅꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨ ꯈꯜꯂꯝꯗꯦ ꯍꯥꯏꯕꯗꯤ ꯃꯥ ꯈꯜꯂꯨꯕ ꯇꯧꯔꯝꯗꯦ ꯃꯥꯅ ꯋꯥ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯀꯩꯝꯇ ꯌꯥꯕꯤꯗꯦ ꯈꯨꯝꯕꯤꯗꯦ ꯃꯥꯕꯨ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤ ꯍꯦꯟꯔꯤ ꯃꯈꯥ ꯇꯥꯗꯅ ꯃꯆꯤꯟꯗꯨ ꯁꯦꯡꯅꯕ ꯇꯧꯏ ꯖꯣꯅꯤꯗꯨ ꯃꯥꯅ ꯃꯅꯥꯁꯤꯡꯗꯨ ꯆꯣꯞ ꯆꯣꯞ ꯁꯥꯏꯔꯨꯕꯗ ꯈꯥꯇ꯭ꯔꯤꯛ ꯈꯥꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯍꯨꯅꯤꯅ ꯃꯤꯍꯥ ꯇꯧꯔꯦ ꯍꯦꯟꯔꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯂꯛꯏ ꯀꯂꯛ ꯄꯦꯜꯂꯤꯅꯤꯅꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯖꯣꯅꯤꯗꯨ ꯁꯥꯎꯒꯠꯂꯛꯏ ꯆꯪꯁꯤꯜꯂꯒ ꯍꯦꯟꯔꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪꯅ ꯅꯣꯛꯇ꯭ꯔꯒ ꯇꯧꯔꯤꯗꯣ ꯍꯦꯟꯔꯤ ꯉꯛꯅ ꯖꯣꯅꯤ ꯖꯦꯝꯁꯅ ꯖꯣꯅꯤ ꯅꯪ ꯁꯤꯗꯤꯕ ꯑꯃꯨꯛ ꯃꯥꯟꯅꯔꯒ ꯂꯩ ꯁꯤꯕꯨ ꯍꯦꯟꯔꯤ ꯖꯣꯅꯤꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯜꯂꯛꯇꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯂꯣꯏꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯥꯏꯈꯣꯅꯤꯄꯥ ꯅꯣꯏ ꯑꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯖꯣꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯟꯅ ꯅꯔꯣꯟꯗ ꯆꯨꯝꯃꯨ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯨꯝꯃꯤ ꯑꯩꯁꯦ
ꯃꯐꯝꯁꯤꯗꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯉꯥꯛꯇꯅꯦ ꯖꯦꯝꯁꯅ ꯅꯪ ꯃꯤ ꯅꯠꯇꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅꯦ ꯍꯦꯟꯔꯤ ꯈꯣꯟ ꯀꯂꯞꯅ ꯖꯦꯝꯁ ꯖꯣꯅꯤꯅ ꯍꯦ ꯈꯣꯟꯒꯅꯨ ꯋꯥꯡꯒꯅꯨ ꯅꯪꯅ ꯉꯔꯥꯡ ꯃꯤꯔ ꯁꯥꯔ ꯑꯃꯁꯨ ꯆꯥꯔꯝꯕ ꯅꯠꯇ꯭ꯔꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯅꯪꯍꯧꯗꯦ ꯍꯦꯟꯔꯤꯅ ꯆꯪꯁꯤꯜꯂꯛꯑꯒ ꯖꯣꯅꯤꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯗꯠꯂꯤ ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯣꯏꯃꯛꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯑꯩꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯑꯅꯤꯗꯨ ꯆꯪꯂꯒ ꯍꯦꯟꯔꯤꯕꯨ ꯐꯨꯏ ꯖꯣꯅꯤꯅ ꯃꯥꯒꯤ ꯃꯃꯩꯗꯨ ꯊꯥꯗꯠꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕ ꯈꯪꯒꯅꯤꯌꯦ ꯍꯦꯟꯔꯤ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯌꯥꯝꯅ ꯋꯥꯅ ꯅꯠꯇꯦ ꯅꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯑꯅꯤꯗꯨ ꯆꯪꯂꯒ ꯍꯦꯟꯔꯤꯒꯤ ꯃꯃꯩꯗꯨ ꯀꯛꯊꯠꯂꯤ ꯃꯤꯀꯨꯞꯇꯨꯗ ꯍꯦꯟꯔꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯁꯤꯡꯗꯨꯗ ꯂꯨꯞꯁꯤꯟꯈꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨꯁꯨ ꯄꯥꯈꯠꯂꯛꯇꯅ ꯍꯦꯟꯔꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗ ꯍꯦꯟꯔꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯖꯦꯝꯁꯀ ꯖꯣꯅꯤꯒ ꯄꯥꯈꯠꯅ ꯅꯨꯡꯉꯥꯏꯇꯅ ꯍꯦꯟꯔꯤ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ ꯅꯪ ꯑꯩꯈꯣꯏꯅ ꯀꯧꯕꯁꯦ ꯇꯥꯗ꯭ꯔꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ